ima baba nupi na su sakino in thing mane ma le bak de mam sana ri yaw da ya de na chacharu bane bi su than mi su da lai do Haukiba September ki tang nipan Palen ki thodok haiduna khangnariba Palen da thokiba thodok aduda soktuna leiriba hauzik Rims Hospital ki ortho wata leiriba Hawal district ki Hairok Patu Bazar mamangdagi Ningthaujam Prem Kumar Numit aduda Assam Rifle ki nongmai maruna pan mane haiduna soktuna leiriba makhong nama aruba phibamda laikan aduna leiri Yamna puning nuksiriba wafamdi Ningthaujam Prem Kumar mahakki loinabi hauzik tha suraktuna angang mamai mamit pangma matam yoksalaknaba matam sida mayumda leihuriba mahakki nupi amadi mama mapasu aruba phibamda naduna leiri hospital sida ahing khuding kappanatana tumle tumpham khangdaba chare sappham khangdaba asumna leirakpasina maram oraga channel asina koina satuna hakthengna anabasiga unajaruba matamda numit aduda mahakna thengnakiba amadi mahakna chatkhiba matamda yumgi mama mapana nahak chatkinu amadi mahakki nupinasu chatkinu haiduna khamani adubu leiriba iramda Manipur sigi phibamsi khalluba matamda masada leiba ngamdaduna mang thaduna chatkhiba adugunaba misak amani ngasidi numit aduda Manipur imagi saktam kaibi yaroi haiduna mang thaduna sakhiba Ningthaujam Prem Kumar numit aduda nong makhongda nongmai maruna panduna saru yona soktuna marusi phagdoktuna sakhibana maram oraga hojikse masa adukmatik phana kuina lengma ngamdana leibagi phibamda leiri mahaki wakhalda mayumda leihuriba mahaki nupi hojik mamai mamit pangma matam yoksilaknaba thasujilaknaba matam asida kanana karamna mahakku leramgadagi khallubada hospital ki famung asida leifam khangde PK channel POTHAMINASI KHANGMINASI channel asina tangkak naina sandokjariba PK Paodam gi ngasidi 13 suba tangkak asida akhanana Prem Kumar da thengnariba awaba mayoknariba se aikoi mayam khajitang angamba mating pangminasi haibagi wakalonda ngasigi tangkak asi puduna laksabani hojik Prem Kumar masada thengnariba awaba se masamak yamna lairaba amadi suraga nomnaga sajaba family ma oibana maram oraga mayumda leihuriba mama amadi mapasu yamna kanna naduna lei amadi mamai mamit panglakpagi matam yoksilaknaba mahakki nupina matau karamna leramgani khallubada awaba kaya ama mayoknari hiram asida channel asigi nungsijaraba viewers sing amadi subscribers singna mamang thaktasu PK Paodam da ahan matangkak amadi marakki tangkak kharada khamelokki thongdokta sokraba mioi sing adugisu angam mateng pangbirakuna awabada saruk yaminarakpagi makha satharakpa pukchen chauna aikoi khudimak amana amagi awaba mateng pangnabagi wakhalonduda ngasi Tawan district ki Hairok Pachu Bazar mamangdagi Ningthaujam Prem Kumar gi imungi awaba sidasu aikoi angam khajitang mateng pangminasi haiduna Eina pijariba makhagi account number asida mayamna chanbiduna angamba nupa 10 dang orabsu angamba khajitang mayamna mateng pangbirau haiduna ngasigi tangka asi miyamna khudol tamjabani loinana Prem Kumar masana kari wafam phungdok pirakpagi habadasu miyeng taminasi loinana pijariba account number asida mayamna nuksibiduna paisa kapirakibagi screenshot ado channel asigi number 700598336 da WhatsApp sida screenshot sing ado thabirau aduga mayamna mateng pangbikiba sing adugi ming ado ekoina collect tawjaraga mayam imung manungdasu amutang khanganjabagi tanjadu lawjage haiduna miyamna ngasigi video si kudol tamjabani puksen chauna ekoi khunimak amanamaga mateng pangnaba ima leibaki da makta haiduna thawai puk thadokpu kiduna mayumda leihuriba anaba kya dobo kautholaga chatkhiba Prem Kumar gi amadi mahaki imungi
ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ Nahangi September gi tang ni pan gi palen gi landuda Assam Rifle singna tamthiba mongda Manipur praja singda nongmai kapsilakpada Hairok bazar mamangda leiba Ningthaujam Prem Kumar gi khongda tamthiba mongda nongmai na pale adu yaragadi Assam Rifle singna otnairiba tawriba matausi Manipur dagi atoba matamda tanthokpigro haina maira paibi ima ben singna haijari athuba matamda moibu tanthokpigraga santi purakna basu haijari adugo Ningthaujam Prem Kumar gi Sigumba sokleba tawriba mongsida Manipur da leiriba ikhoigi praja section sing ayambana Ningthaujam Prem Kumar gi mungsi awaba imu oibanina miyeng sangbina bana ikhoi ro praja singna so haijari Hujik aina unajaribasi nahan September ki tang 9 da palen da thokhiba irang aduda kogi yamna tamchina khongda panduna sokuna leraba hujik khonggi sida koigi nongmai marusi haudo osakibana saru su sokuna maram uraga yam aruba phibum da leriba Thawal district ki Hairok Patcho bazar mamang da leiba Ningthaujam Prem Kumar ma ka ngatang unajabagi tanja do lawjage aduga nahangi thobokse mato karamna thokibano haibadu matangda anaba masadagi ngatang wari watai sanabagi tanja da lawjage taseng koi nahansi ma unajage tobuni ma ki phibum ji koi tajaba matam mati yam nuaijagidaba aduna maram orga Ningthaujam Prem Kumar gi magi anaba si mato karamna thokibano haibase hoji ma masa gyan khana taraba matam si dai koi unajabagi tanja da lawjabani Prem Kumar numitugi thokuksi sa thokibasi mato karamna thokibano haibadi matang kitang thambiyo numitse palenda kuki singna sai panna ku palenda leiba khoi maitai chinau singje tale kholena haibadagi pau phungnabada khoi pajama am hauroga satpane mphomsida adu pala kaksin lamkhai de khare helaga haitare aduda asawai pana thalame sorokta madu akoina ngangnaraga sangge hare yadre sanghandre lagi muknare yadabdagi muknara matungda moina tiar gas cell sing mopong sing kape remind don am sokpan ba yaure domain toroga adi matungda sum wari sanabdagi yana uporakpadagi sange koise sanga matung sida palel lamkhai yoram daida muk sangai pana the group ama mulera me thalame ngangna uda adudadi yadre sangai ba asite sanga gadi nongmai hukap kane hai adudagi akoina sangdabdi yaro hena mukna udagi moi tiar ga sing kapame me akoigi parjana yambe helakpadagi nongmai oina kape adudagi ne ai sokres sasi numituda di kamhaina lakpi gibono aise imanau singa zumaina hujiki paudu tajabadagi akoi lekai gi imanau singa de mera paibi sing khomaga chasabana ta sara yaude parja moin chasaro okay adu sumna irang du yawringe matamda nongmaisi marusi palakhibane ba maya marak leringe da ho hariban nongmaise akoi gi kodom site gi kawapane na andi ai numituda ai esi palam daise ai mang thajayeba samrai phal lei duga nakna ra haitar ada samrai phana direct ona kapakpane adu pan jiksi doctor na kare habirige doctor na si phawa tha ahum mari disangane na hai duga
ꯑꯍꯥꯟꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯍꯨꯝꯂꯛ ꯇꯧꯒꯤꯅꯦꯅ ꯍꯥꯏ ꯃꯅꯨꯡꯗ ꯁꯔꯨ ꯀꯥꯏ ꯍꯥꯏ ꯁꯤꯡꯂꯤꯁꯨ ꯇꯜꯂꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯗꯥꯛꯇꯔꯅ ꯐꯔꯛꯑꯒꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯊꯨ ꯑꯀꯥꯏ ꯂꯦꯡꯉꯛꯄꯗꯤ ꯌꯥꯔꯣꯏꯅ ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯃꯐꯝꯁꯤꯗ ꯏꯁꯥꯒ ꯑꯅꯥꯕꯁꯤꯒ ꯁꯦꯕꯥꯔꯤꯁꯤ ꯃꯤ ꯀꯌꯥ ꯂꯩꯔꯤꯅꯣ ꯁꯦꯕꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯃ ꯂꯩꯕꯅꯦ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯗꯨꯁꯨ ꯅꯥꯗꯅ ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯊꯥ ꯅꯨꯃꯤꯠ ꯁꯨꯗꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯕꯥꯏꯁꯤꯁꯨ ꯁꯨꯝ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯂꯩꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯋꯥꯔꯤꯁꯤ ꯌꯨꯝꯗꯁꯨ ꯊꯕꯛ ꯑꯩꯅ ꯁꯨꯔꯒ ꯆꯥꯕꯅꯦ ꯏꯃꯨꯡꯗꯨ ꯏꯃꯥ ꯕꯕꯥ ꯅꯨꯄꯤꯅꯁꯨ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯊꯤꯡꯕꯅꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗ ꯃꯌꯥꯝ ꯆꯠꯅꯔꯤ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯆꯠꯆꯔꯨꯕꯅꯦ ꯅꯨꯄꯤꯗꯨꯁꯨ ꯊꯥ ꯅꯨꯃꯤꯠ ꯁꯨꯗꯅ ꯂꯩꯔꯕꯅꯦ